Image PAODAM eng tabiribasingbu Namaithem Kajal Devina khurumjari. Ahanbada maroiba pau pijari. Manipurdagi Lok Sabhagi MP oina khankraba MP ani ngasi faubada lamdam asigi issue amata parliament ta pukhatpa leitri haina Trade Minister N Birena phongdorakli. Contractor Rok Suba Drivers Day Tharom pangthokre. Pearl culture induced breeding in fish and mushroom cultivation gi matangda numit nini chathagadaba training program haudokhre. Jammu and Kashmir gi Rajouri district ta landmine pokhaiba gi thodokta lami taruk asok panangkhre. Mapungwa pau Manipurdagi Lok Sabhagi MP oina khankraba MP ani ngasi faubada lamdam asigi issue amata parliament ta pukhatpa leitri miyamna makhoida karigi damakta vote ki pi khibano haibasi khangjingma mathau tai lakadariba election singdadi ngahaki emotion da chatuna vote thadaba toklasi haina Manipur gi Chief Minister Nongthamon Birena phongdokhre. Bharatiya Janata Party BJP Manipur Pradesh na sinduna tha asigi 13 dagi 15 fauba chathagadaba Samvidhan Gaurav Abhiyan thoramgi matung inna ngasi ni tapa chuthekta leiba thambal salena pangthokiba thoram amada Chief Minister na athaba mithunglen oina saru yarduna wafam asi phongdokhibani. Our constitution our pride haiba hiramda pangthokiba thoram aduga mari lenana Chief Minister na makha tarduna hai Manipur bu saru ahum thokna thugaiduna solution purakani haikiba party loinana miyamna ithak ipom ihauda chatuna khankhiba MP ani ngasi faubada parliament ta kari wafam phongdokpa leikre aikhoi khudingmak asengba achumba ngangbada kifam thokti nganglaba matamda khangadabani haiki mahakna hai karamba malemgi parliament ta parliamentary amana t-shirt ama litlaga champal ama tongaga changba yaunabagi dress code fawba ningthina maintain tawdaba haibasi constitution parliament prime minister amadi speaker bu ikai khumnadabani haina lawi adugumba miyoi aduna luchingba party amagi makhada leiba mayamduna kayam pharamgani miyoi bagi fije chakcha yuthak haina ribani bar ke parliament asti malemgi oina sinthanari bani adugumba thawong chadaba aduna lamdam asibu karamna ngak sembigani haibashisu khangpham thoi loinana Congress Party gi P Chitambaramna Manipur bu saru ahum thokna thugai bana solution purakani haina tweet tarakpa amadi swaida sengdokpa leikhrabasu P Chitambaram masana amadi AICC gi maikaida sengdokhiba amata leikhide BJP lenga ki oinadi state lengak na haiba khudingmak center lengak na tabiduna thabak tawri haiki Congress Party ashina lamdam asida soksilakliba amadi leiriba issue mayam asi amata khangdre lengak na lokhatliba thabak shu amata khangdre BJP natana Manipur kanbangam loi BJP khaktana Manipur kangani haibasi thabak nasu adumak tuna lakli Manipur kanna ba politics tawrakpani leibak asi manungda sathina soksillamlaba leibak amani haiki फिर जोमी काउंसिल ने भी उसको निकल रहा है बात भाषण दिया उसने जो बोला है लगा के लाना पार्लियामेंट को इज्जत नहीं देती अभी सीन इन अमेरिका कोई पार्लियामेंटेरियन कोई डेमोक्रेट टी शर्ट लगा के आया चाइना में देखा है क्या ब्रिटेन में देखा है क्या वह मुंह में बोलता है कि इसको रिप्लेस करना Tamenglong district ke Tawsem subdivision da paikhatliba Jal Jeevan Mission project ke engage tawkhiba semi singi pipam thokpa khusumat bibi de haibadagi National Highway 37 da Jal Jeevan Mission New Development Bank Joint Action Committee JJMNDB JSC na kaukhiba economic blockade ki mhai oinamlong segment Saramba segment Magulong segment proper Tawsem segment amadi Phyto segment su yawraga mailinaba authority na lupa crore tarap pigadabada sumutagi lupa lakh yankhai khak pirakpa asibu angang machada mithai pijaraga thembagum tawba thawong asi yaningde haina JSC oinamlong segment gi advisor alumna gangmaina pendaba phongdorakli mahakna makhata na haikibada ekhoi pifam thokpa bill sing shuna pidriba fawba makhata ba khongjak leptana chathagani haina shu phongdorakli
Kuntra Tarok Suba Drivers Day ge thawrong ngasi Major Khunda leiba Manipur Press Club ke Loktak Hall da pangthokre. Manipur Drivers Association MDA, Highway Truck Owners Organization, Senapati District Truck Driver Union, Senapati District Truck Driver Association amadi All Manipur Gorkha Truck Drivers and Owner Association ga punna khosam naduna sinba thawrong madu da retired IPS Posang Bom Sonamani, Manipur Drivers Association ge President Saikom Babudon, Social Scientist Dr. Danbir Raishram amadi ex-President Amzu Wakemcha Samjaina Chingbana Athoiba Mithungnen Singh oina saruk yaki ngasigi tharom aduda Athoiba Mithungnen Singhna luchingduna leikhidraba driver singi mafamda ikai khumnaba utpa oina minute ama tumina leptuna ikai khumnaba utkibaga loinana leikhidraba singi photo da leishu katuna ikai khumnaba shu utki Lamjaloi haina mingthonba megajun amadi kumjali singani kumangagi calendar amasu phongki thawam aduga mari lenana Manipur Drivers Association MDA gi General Secretary Sanjay Khetri mayumna phongdorakpada kumjali singama chamapat marifu hauduna ngasi phawba Manipur Driver Association na lisang sitna pangthoktumna lakpa Drivers Day gi tharong ngasi pangthokpagi maru oiba maramdi laibak thiba thodok natraga masagi chahina yamsilaklaba lekhidraba drivers singi mafamda ikai khumnaba utpani tharom ase association amadi driver union na sinbada mapung fab ngamdriba sigi yengduna Manipur lenga ki maikaida matam kuyendagi numit asibu general holiday lauthopinaba takshinduna laklabasu ngasi phawba thabakta onthopidina leidi masida natana driver gi lamda thabak taromlaba mioi kaya ama laibak thiba thodok kaya asoi angam thotuna suba noma ngamdana leiriba driver singda association gi maikaidagi ngamjaba mateng khara pangliba sina makoi gi awat apa sing mekhapa ngamdriba sigi yenglaga lenga ki maikaidagi show pension scheme ama thambirabadi hena yaifagani khali haina so phongdokhi lambi pari asida sapiriba driver sing gi mafam dasu aina hakini lagi gari phom matna yama section thobi thoru to to thokpai bese thohoni ngamoi sonagai thohi matamda hangoi akangba mo phaba sorokta tabal lilla kangbo phaba takpira mo haba ko khamde khangde bo nasate adubu section of phobosina fight ki hena ai ki patumam jogoni haidu gi wakhalon mani aina me ang phobda denese Local Tata Truck Owners Welfare Association sungasi observation of 10 Drivers Day githarom Wangjing Khunong da pangthokre Kaksing District Suguno SC gi manung chuna leiba Wangjing Khunong da pangthokiba Drivers Day githarom aduda association asina drivers singda achomba khudol post sing pidina ikai khumna basu utki tharom duda Wango Police Station Sub Inspector L Roman Local Tata Truck Owners Welfare Association gi President Sapom Ibomcha Kadampal gi Secretary Wango Lamkai Police Outpost gi Post Commander Mutum Priyo Kumar M. Sangita LTTOA ge Finance Secretary Ningombam Inaucha su saru yakiba Drivers Day ge tharom duda Social Activist Dr. Kiran Yamdren Bamna Resource Person oina wangangki basingna Drivers singna gari thoduna steering paringaida mayai kabanisha alcohol na chingbasing sijinabana kudongthiba thodok kaya nanghanbata natana miyoi kaya gi punsibusu pikamna hali aduna Drivers singna lamdam sigi yamna maru eba thodang kaya loduna ahing nungthil khaidana praja miyam gi chana thaknaba amadi hiram makta sijinanaba potlam kaya pusilaknaba hotnabada National Highway da lambi fattabagi awaba kaya thainariba asigi mathakta sakangdaba khotlai paibasingnasu namduna selmunba fuba chaiba makhal makha kaya gi khudongthiba yauna drivers singi mapunshi bikamna hankibasu kaya ama yawkhrabani aduna lamdamsida lariba section khudingmakna drivers singda ayat apan pidana drivers singbu nungshina luna chana tawbiyu lengakna su lamdam asige drivers singbu awangba thakta pukhapiduna National Highway da yekai thingaiba piduna lakliba ashidagi ngangthoknaba Highway Protection Force sing thamiduna makoi gi tungi punshigi yengbiduna pakhatpa yaba thabok sing pakhat haningbagi apamba wafam sing phongdok nakhi
All Hairok Auto Owners Drivers Joint Action Committee na senduna taruk shuba drivers singin numit palan tharong ngasi Hairok Part 2 Mayai Lekat Community Hall da pangthokre tharong maduda District Police Thawbal gi DSP Yumlembam Suman All Hairok Auto Owners Drivers Joint Action Committee gi Chairman Laistram Biren Maitai Hairok PSK OC Robert Naurem Hairok PSK Second OC Bakta Amadi Apunba Auto Rickshaw Diesel Drivers and Owners Association Thawbal District Secretary Ningthaujam Zivan Maitai na mathang sitna Athoiba Mithunglen Tharomapu Amadi Akanaba Mithunglen Oina Saru Yaki Athoiba Mithunglengi Warolda DSP Thawbal Yumlembam Suman Nahai Lengak na piri ba chatna kanglon sing driver sing na ngak na chapiu chatna kanglon sing asi ngak na chatlabadi lambi gi khudong thiba sing dagi ngak thokani haiki Tharom aduge saru ama oina All Hairok Auto Owners Drivers Joint Action Committee gi makhada auto driver oina miyam gi seva tawramba lekhidraba driver singi photo da leishu katpaga loina na minute ani 2 minute leptuna ikai khomnaba utki Thauramapugi Warolda All Hairok Auto Owners Drivers Joint Action Committee Chairman Laistram Biren Maitai Nahai Auto Thauriba Singna Gari Thobagi Chatna Kanglon Sing Ngakna Tobiyu Driver Singna Tangai Fadana Committee na Piba Logo Sing Auto da Thekadabani Mashina Auto Adugi Masak Takadoribani Haiki Pearl culture induced breeding in fish and mushroom cultivation gi matangda JP Women's College amadi State Council of Educational Research and Training START Government of Manipur na senduna nimit ini chuna jadagadaba teacher training program asidagi JP Women's College ta hodokre tharomaduda START Government of Manipur gi Director Ahebam Romel na chief guest JP Women's College gi Principal Hizam Romina President amadi Danamanjari University Manipur amashung School of Life Science ki Dean Professor K.S. Rasmanina Guest of Honor oina saru yaki Tharom aduga marilena na Danamanjari University ki Department of Geology ki Associate Professor Irengbom Ninthoi Ngambi na phangdorakpada ngasi pangthokhiba training program asi mamangda JP Women's College ta leiringai matamda sinaba hotnaki adubu khudongchada ba khara leibadagi sinba ngamkhidaba adu ngasidi sinba ngamle loinana ahambagi oina mushroom cultivation amadi pearl culture ani asigi matangda ningthina oja singda khangalaba matung oja sing aduna amuk mahairoi singda masigi matangda mahiroi kayada sandokpa ngamgani khanduna training program asi pangthokpani haiki ado akoisu nauna horopodigi matung adum inabo oina skill singse oja sing jide training se pibiba adugi aim da scientific akoigi State Council of Education and Research Training Government of Manipur Director na sumaina sigumba training program je sinnaba kano ma pibire ko adudaina mathang da su sum akoi hanta kidi just mushroom culture ga I mean mushroom cultivation ga pearl culture ga induced breeding ga tawjabani mathang da sum Manipur United Star Maker Organization Muso Linkhat Khibagi Ahamba Foundation Degi Tharongasi GM Hall da Pangthokre Tharomaduda Muso gi Senior Committee Advisor Subal Chabungbam Committee President Khatrimayum Sarika Advisor Dr. Rezib Narengbam Maitram Pari Luang Leingakpang Mangang Constitution Committee gi Ningthaujam Romesh amadi Oinam Tikendrejit na Athoiba Mithulen Singh oina saru yaki Tharom aduga marilena na Muso gi Advisor Dr. Rezib Narengbam na phongdorakpada Muso hariba committee asi lamdam asida leiriba isaibu pamjaba miyoi sing yauna Manipur gi wangmada leiba isaibu khoidajaba miyoi sing punsinduna semkiba committee amani committee asi hek haurakpadagi ngasi phawba lamdam asida leiriba awana tarba miyoi singda angamba mateng pangaduna su lakdi loinana committee asigi ahaba mapokumon na lakpada lamdam asigi miyamsu matam kuina tangdu leitadaba phibam amada leiduna wana khangliba si koktuna tangdu leitaba lamdam ama oirasanu haina yafa paujal piki Pujai adubu leiriba leibak kirang sana koi namna hen chauthona tawbu ngamjadragasu adu koi ngasi isai ek pambiba manipuri ek manipuri haba jati sina isai bu pamjaba mapanda leiba amasung manipur leiriba mayam sing sina punchal laga saba dumba association amakami ana mamangi sai si same day se koi hongdok sagi bene adu ngasi se han first foundation day ta bagi tamakta gm hall state ngasi program se pangthok sabe
Union Election 2024-25 ki scrutiny ngasi pangthokre. College asige mahiroi kaya tinkiba scrutiny aduda election asi thenagani haina chonthorokliba mahiroi candidate tara taruki nomination file check taro matungda returning officer na mikhal thingnanaba ayaba piki. Loinana role of students in the promotion of quality education in college haiba topic ashida symposium amasu pangthoki maduda candidate tara taruk makna magi oiba opinion suggestion sing thamki. Asige tara tarukta pangthokadawriba college student union gi election da mirep oina thorokliba mahiroi singna college campus manungda campaign chathaba natana college ki mapanda election campaign chathaba tobiganu candidates singna sakhangnaba A3 size poster amakak college adugi board amada thepiu loinana card poster exam routine na chingba yenba amadi makhal amatagi maungda candidate adugi sakta khudam oiba yaba thabak tharom tawba yaroi haina mahiroi loop taruki apunba college students union election gi monitoring cell convener moirang them Kamana Fongdokre. Wafamasi Ta Secretary Taruta College Students Union election adugi Code of Conduct Lautopagalo Iruinana, Nasi Sampata Leba, IPSA gi office the Pangtoki Papagi Mipam Amada, Wafamasi Nakamana Fondo Aduna High, College Sengi Student Union Oiba election Shida, Afaba Marut. Changba mahiroi singi mihut ama puthoknaba wakalonda election code of conduct asigi matung ina voters singi yumda chatuna vote khomba amadi voters singbo pick up tawba yadaba voters singi matik chaba mihut khanjaba ngamnaba khudingmakpo open debate amadi discussion tawbada ayaba pidi vote kamai Lainana chokcha haijanaba amadi election campaign ngamai lainana mayai kaba nisa sing college campus manung amasung mapanda mahiroi singna sijunaba yaroi college masagi mahiroi natana college campus manungda campaign tawba yaroi adubu official oiba maramgi damak kanagumba na chunglabadi yahanba adubu mahak adu election ngamai lainaba Oibadi Yaroi College Campus Manungda election campaign ngamai cell amadi pochoi khudol tamnaba yahaloi monitoring cell of the College Students Union Election 2024-25 ki member amadi election ki member khudingna candidate inner agent proposer seconder amadi counting agent oiba yade hari bachotna kanglon singasi candidate oigadaba mahiroi singna ngakna chakadabani amadi chotna kanglon asigi wangmada thabak tawramba mahiroi singda candidate Pidebaga loinana code of conduct asibu thugairaga candidate amana mai pakrabadi mahak adu resign tahongani haiki Profit Panagadi, kay mukili sinabi ako mikal sinabi yadaba marina kay sinabi na bot ka PAODAM masi ako kasi may pala ko na resign tahongani kutanga ama ko lakula kani habasima kumamaro kanjay Parliament lengar astige minister amasu oiriba lairik laishu hairiba Gyan taba amana function mafam amada Congress nan lan asi makha chathanaba honaduna leiri haiba wafam phongdokibasi mahak masa asi kari layongna narabano haina Manipur Pradesh Congress Committee MPCC gi makaidagi achoba wahang hanglakli ngasi biti rota leiba Congress bhavan da pangthokiba pawgi mifamda MPCC gi chief spokesperson Harish Goswami na phongdorakpada Yas Minister Govindas Konthojam asi miyamna khangnaraba ngaktani mahak matam kuina Congress ta leiramba khaknatana President fawba oiramlaba mishak amani lairik laishu haibada natana gyan taba mishak amani lengak paibada yauribanina tokliba lan asi karidagi haurakpano khanglibani adubu onna tainabada miyamda lan uhanaba opposition party na lan asi makha chathanaba honaduna leiri amadi atopa wafam kaya ama thamkiba asi laibak thibani lan asi hek haurakpadagi CLP leader na luchingduna MPCC gi president yauna atei makok thongba officer kaya amaga loinana punna faminaduna solution purakna bahotna sri haina taksin khiba leikre Prime Minister ga unana ba senbiu haina taksin khiba leikre adubu thabakta onthokpagi wafam ngasi phawba leite Manung dakari aronba agenda laibagi no khangde double engine lengakna lan ase losinaba thabak amata pangthokpa leitri double engine na tawba ngamliba haibabu state atobada amuta thokhidriba thabak tharom sing tawduna amuba itihas amadi ohemba ngamle amuba itihas ama BJP na semle masi Congress khaknadana lamdamashida leiriba mipum kuding mangna khangnare Minister Govindas na khangdrabaso lan ase BJP lengakna thokan bani haibasi mayek sengle kudam haibabu lengak paiba yominari
ꯊꯦꯡꯅꯔꯤꯕ BJP MLA ꯌꯥꯎꯅ separate administration ꯇꯥꯂꯤꯕꯁꯤꯅꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯅ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯅ ꯂꯥꯎꯔꯕꯁꯨ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄꯁꯨ ꯂꯩꯇ꯭ꯔꯤ ꯑꯃꯗꯤ BJPꯅ ꯏꯂꯦꯛꯁꯟ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯂꯤ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ अदुम प्रजाति नैरगा सुमायना थंगदबा अदु ममो ओगनी आदना प्राइम मिनिस्टर दु उनरगा सॉल्यूशन दु पोरनबा हाइनबने सके तुइसी उनबदु मुक्ता उनबगी अपॉइंटमेंट लोगो नंदबा से यामना लाइक थिबनी मसी मा थंजरगा मखा तारपदai लास्ट स्लोगान लाउबना पुक थंदे अवा अना तारिबसि कोकप नते अमदि थबक फंगदबसिंग फंगहनब नते मोनरंगदा लेबाक ngakpa kanade haina Manipur Pradesh Youth Congress Committee gi maikaidage thamlakli wafam asing ase BT Road ta leiba Congress Bhavan da pangthokiba Paugi mifam amada Youth Congress Committee gi President Wahengbam Anana Phongdokhibani Indian Youth Congress ki mieng makada Youth India ki bol manga suba edition launch tawki masina lamdam asida thokliba thodok kaya da chaitheng phangnaba singna nungaitaba kaya phongdokpagi tanja ama piribani Youth singna su tumina leisinba chomde pendaba kaya ngangthokpagi tanja phangliba kanta ngangthoksi awaba tariba tangdu data driba miyoi kaya ama sokhaliba naha kaya thaba phangnoktriba awaba kaya ama hali mashi kanana daita bugadawribano haina lengakta wahang hangladuna state ashida thokliba wathoksing asi lengakna yabagini makoina daita bugadabani double engine lengakna thokanbani haina maral surakli thabak phangdriba sing thabak phanghangani haina lauthokibadu kadai chatkre haujikti anambana drug talaichuduna leinari drug case ta phaba shiba masing hengalakli haraduna mahangna makha taraduna hanata nauna youth listing 15 hembana MPYCC da enroll tawkre kaya amasung ngaiduna leidi MPYCC na youth senge yaifanaba afaba khunai ama ohennaba hotnaragani haiba wafam thamkibaga loinana lakadawriba January 13 amadi 18 ta Agartala da state khudingmaki Youth Congress Committee na saru yaduna youth singbo platform amada puraktuna masa masagi idea share tawnaduna Mangjul Thaba Lamdam Amadi Chakapa Kunai Ama Oinanabagi Pandamda North East Youth Convention Ama Pangthoklagani Convention asida Manipur dagi youth kuntra chatnaba sem sari afaba kunai ama ohennaba miyam sasaru yabiu haina appeal tarokli नायब मणिपुर की तांगदबा सिगुमदबा मतिक बगुंत योंदबा लीडरसिंग असे मखोयगी मखादा यूथ कांग्रेस ना ममांगी सही भारत ससी होरकपदगी ngasi फावबदा मियाम की दमकता मदी लाइव रिलीफ कैंप सिंग संग कांदा कोइना अवाना कुदिंग मते पांगी यामना वेरी रिमार्केबल February ki tang 12 da pangthokadaba All Manipur United Clubs Organization Amoko gi 32 shiwa Foundation de gi mangoinana Amoko na Yaima Eye Hospital Khagempali Pangkha Huidrom Lekai amadi tonga ba local club Mera Paibi singa khosamnaraga Manipur gi mafam kaya da free eye camp cum distribution of spectacles lem na mit layeng ba lem na hidak amadi anu yenthokpagi tharom makha chathari ngasi January 13 da Imphal West District ki Wangoi SC Samurau Kaithal da Energetic Youth Development Organization YDO Samurau Kaithal amadi Samurau Kaithal Maira Lupka khosamnaraga anirok shuba oina free eye camp cum distribution of spectacles ke program pangthokre ngasigi tharomasida Amoko gi president Phairoi Jamnando Luwang vice president MM Thambau secretary finance Momocha Takhelambam assistant organization secretary Lokuma Chasam amadi executive member Maibam Premjit Elias Thabi saru yaki tharomaduga mari lenana Amoko gi president Phairoi Jamnando Luwang na phongdokhibada Amoko gi Foundation Day gi mangoinana miyamgi oiba thabak mathang pangthok chakhigani free eye camp su makhata na Manipur gi tongan mafam singda pangthokduna lemna anu inthokigani lemna mit layeng basida ngaudong cataract leiba yawram labadi makoibu operation tawada Amoko amadi Yaima Eye Hospital nasu mateng panggadawribani aikhoi miyamna chang naina mit check tawba amadi layeng thopagi hainabi shi khara watli maramduna Manipur da mit sokpagi chang yamna hengalakli mit udrabadi aduki mate khudong chade mitna aikhoi gi thawaini mit phatrabadi hangchang faroi hangchang phatrabadi pukning wakal faroi khudong thiba kaya sok mayok nagani haiki free eye camp cum distribution of spectacles ke tharomashida punna miyoi chahum yankai muk layeng ki aduga anoki mathau taba mit soklaba miyoi singda lemna ano yenthoki
Uripok apunba loop amadi Uripok nupi apunba loop ki liching makada juri bangi boro bekra police station ngi manung chana leiba jakurado da ang ahum amadi nupi ahum punna miyoi tarupu marko ki jo terrorist singna parba matung minungshi leitana hat ki baduda chwenava sing phaduna akpa chayak pi driba fawba changsilakpa khutang chara hembagi khongjang ngasiga thana tha ani mapung phakre tha ani faraba fawba hoini maini haidana kumhai yengbagum yengduna leiriba center amadi state laingakpu Uripok apunba loop amadi Uripok nupi apunba loop na ngaktaba ngamde Biksit Bharat 2047 haiduna India ase developed nation amagi thakta pukhatnaba kanthi fudok na hotnari Biksit Bharat ki main agenda da nupi angang singi thak wangkhatna thamnaba naha lakro kayana yanglen saru oiduna India gi economic mangda pukhatnaba hotna gadabani hairi amaromda Manipur dadi saitoi Sophia labukta law shubada chotpada nomaina panduna thawai pikhamna han bikre kautruki surbala mapamna chak chara amatang apokpa apopiga chamina jagi haina chotpada nomai maruna panduna thawai pikhamna han bikre kangchup chingkhong dagi ibem char lip camp ta leina Fayeng da nomaina panduna thawai pikhamna han bikre amaromda lamdam asege maite fruki nahali sin kaya magi sinpham mahe masing tamba punna mak thadot amlaga khol ngak pa chakhi batrahi ani fajalakli maram ashina India gi inclusive program da Manipur na thaibiram labra haiba asli wahang ama oina thorakle haina penda ba phondorakli Uripok canteen crossing da sathariba tha ani mapung faraba khongthang khutang chora henbadu da Uripok mayai lekai Uripok achom lekai amadi Fal Sinjubung Leraki Club Amadi Merapai Bishing na Saru Yarki. Jammu and Kashmir gi Rajouri district ta landmine ama pokhai pagi thaudokta lami taro asok apan nangkhrei officials singna haikibada lami sing aduna patrolling chotlingai da tawringai da thaudok adu thokibani lanmi amana khanghaudana landmine aduda ne lubani haidi thaudok tu ayuki pung 10:45 rom tabada Nowshera sector gi Kamba Fort manakta thokibani asok pasang adu khatakta hospital da pukhatki makhoi gi fibam thoidokpa chathiba oidre haidi line of control gi paringda anti infiltration obstacle system gi saruk ama oina thambani hariba landmine sing adu karigumbada nongna tawtha handuna asigumba thaudok ase thoi haidi Ngarang numidang Gaza Strip ta Israel na air strike sa duna nupi taruk amadi angang mari yaw na miyoy tara nipan hatkre haina health officials na pangdoki tha tara mga surok laba lan ase yoshinaba Israel amasong Hamas na ceasefire deal tawnaribani nakal animak na hostage kayat thadok nakrabani officials na makata na haikibada yanaba aduna lakadaba matamda afaba purakani thazai maramashina Yemen gi Iran back Houthi lalhover singna Central Israel da Mishal kapsanina landalki Jerusalem gi mapanda yum khara mangta hankhre haina police na phongdoki Central Gaza gi city Dar al-Balad sho Israel na air strike duna nupi ani amasong angang mari hatkre atopa Khan Younis ta sho air strike thaduna miyoi trani thoi hatkre hairi Sanabagi pau Manipur hockey gi mieng makhada YCCIC kontha halup na sinuna ngarang dagi satharakiba 32 shuba yumnam rasmani Memorial Invitation Under 15 Boys Amadi Women Open 7S Sat Cash Prize Hockey Tournament 2024-25 ngasi humni chanba numiki match boys ki ahanba ground da HSA Thawal na YCCIC B kontha halupo panjal ahum amada maithiba pikre ani shuba ground nupi kanglupta YCCIC A kontha halupna TSHA Thawal bo panjal 18 amada maithiba piduna mai pakre ahum suba ground gi nupi kanglupta TWC tawungkhokna YCCIC A kontha halupo panjal kumathoi amada chauna maithiba piki mari shuba ground nupa kanglupta Maira Basikhongna SAYO Singjamaibo Panjol Taret Marida Maithiba Pi Hibagaloina Manga Suba Ground Nupi Kanglupta UESPM na Maira Basikhongbo Panjol Mari Amada Maithiba Pi Kre Tournament asi tha sige 18 da loishingani Mata Panthoibi Association MPA Thongnaujam Senduna Thongnaujam Playground Stariba Second Ima Panthoibi Open Football Tournament 2025 game match anigi ahan background da arambai tengol 9B na Fearless Boys Thongnaujam bo panjal
7-0 माइथिबा पीख्रे अरामबाई तेंगोल 9B के पांजल सिंधु जर्सी नंबर 12 सुरसना मैच के मिनट 13 अमदी 15 जर्सी नंबर 10 सनाथोइना मिनट 10 अमदी 19 जर्सी नंबर 7 रोहितना मिनट 19 जर्सी नंबर 14 हेनबना मिनट 50 अमदी जर्सी नंबर 8 हेनरीना मैच लोइबगी मिनट 50 का हापा मिनट अमा चटपदा चनखिबनी ngasi अनिशुबा ग्राउंड के मैच तना EPYC एलांग खांगपोपिना LMLCC लांगमैदोंग बो पांजल मरी अहुमदा थोइकी मैच असेगी अहाबा पांजल दो LMLCC की जर्सी नंबर 17 SS लेशेंबना मिनट 10 चनखी LMLCC की अते पांजल सिंह अदुदी जर्सी नंबर 18 वाई रवि कांतना मिनट 13 अमदी जर्सी नंबर 4 W माइकल ना मिनट 53 चनखी माई पाख्रबा टीम EPYC के पांजल सिंह जर्सी नंबर 6 W शिवदास ना मिनट 13 अमदी 12 जर्सी नंबर 3 P रोशन ना मिनट 13 अमदी जर्सी नंबर 10 W श्यामचंद्रना मिनट 13 का हापा मिनट 2 चनखिबनी अरोइबदा मरु एबा पाव अमुकना पिजरी मणिपुर के लोक सभा के MP ओइना खनख्रबा MP अनिना ngasi फावबदा लमदामसगी इशू अमता पार्लियामेंट पुखपा लेट्री हाइना चीफ मिनिस्टर एन बिरेना फोंदोरकली कुंट्रा तरक सुबा ड्राइवर्स डे थरम पांगथोखरे पर्ल कल्चर इंड्यूस ब्रीडिंग इन फिश एंड मशरूम कल्टिवेशन की मतांगदा नुमित निनी सिथगदबा ट्रेनिंग प्रोग्राम हौदोखरे लोइनना जम्मू एंड कश्मीर के राजौरी डिस्ट्रिक्ट लैंडमाइन पोखाइबगी थदोता लामी तरुक असोपा नंखरे मतंग असिदा इमेज पादोन सनुचबा लोइसिनजरी मिएंग ताबिरिबसिंबु अमोकाना खुरुमजरी।